Numit ki prize Islam git asi kumhi amag numit natte Numit asi Allah Ta'ala gi manakti yamna barkat lay ban numit ne Numit asi da akhana ba matik magun Amasung thak pi nabi Numit asi guna singbu kok thok pi ban numit ne Masi Allah Ta'ala gi mai kaidigi Musalman sing da pi nabi ba akhana ba khudol ne Masi matangda asum da bayan tawbiri madri Allah gi Rasul S.A.W.gi na Haibirame Idul Fitr gi ahing asigi maming Asman sing the Laylatul Ja'izah Prize gi ahing na haina kawi Amasung ipki ayuk oirakpaga Allah Ta'ala na farista singbu sahar pumbada thadoki Makhoina zamin da kumlaga lambi soro khudingi machin da lepi aduga asum na Louthokcharakpani Maduga jinnad amasung miyoibagi atopa makhluk pumbana tai Ho Muhammad S.A.W.gi ummad minung si sawba mapugi maikay da chatlu mahakti yamna pinabiba mapuni amasung achaw-achawba maranbu kokthokpiba mapuni adugi matangda miyamna idigagi maikay da chappa matamda Allah Ta'ala na farista singda hangi kari mahutno adugumba hazra suba adugi mahakna thabuk mapung faana tawrabade Farista sing na hangatli, ho Eikhoi bu sembiriba mapu. Maduge badla di mapung fana sawab kutsuman pibane. Allah Ta'ala na hairakani, ho farista sing, aina na khoi bu sakhi sem labane. Madude aina makhoi gi Ramzan gi rozam sung tarawi gi mahutta, makhoi bu yabire sung makhoi gi maran sing kokthokpire. Adugi matungda banda sing ga onsillaga haibirake. Ho aigi banda Aingonda niyu aigi izzat ki kasam ngasigi numit asida Pham asida Aingonda masagi akhirat ki matangda nirabadi piragani Dunya ki matangda niragana maduda nakhoi ki kaanaba yengani Aigi izzat ki kasam nakhoi na aigi wakhal tawri fawba Aina nakhoi ki naran singu lot sinbigani Aigi izzat ki kasam, aigi chawbangan bagi kasam. Aina na khoibu lamhen bising amasung kafile singi mamangda chok haloi. Aduna haujikti kok thokpirabani. Nasa-nasagi nayumda hallo na khoi na aibu yare amasung aina su na khoibu yabire. Hadis asida ipki ahingbu manamathumgi ahingni haibire. Maramaduna ahing asida Allah gi maikaidagi bandasungbu kok thokpagi prize pinabi. Hadis amada Allah gi Rasul S.A.W.gi na Haibirame ahing asid ibadat tawba miyoi sing maraibuk faba Hazrat Singh ne makhoi sing adu maidani hasar gi awab sing akib leiroi amasung santi fangane maramaduna Musalman sing ahing asigi gunbu khangadabane ayambana ahing asibu thawsade masi tawroidabane ahing asida Ramzan ba bidai tawki amasung Allah Ta'ala na hazra subu singbu makhoigi khutsu man pithoki Musalman sing masa gi hisab tawfam thoki aina tha asida kari tawki de Ramzan gi barkat amasung rahmat tagi masabu amasung mahaki imung manungi mi singbu jahannam dagi hingda bu khotnabra natraga khotnadabra Allah Ta'ala da guna kokwi na ba haizabra Maramaduna ahing sing asibu warem thorem amasung darkar leitaba thabak lenbagi mahutta Allah Ta'ala gi ibadat lenba amasung barkat asi manghandna ba khotlagadabane